ꯃꯅꯤꯄꯨꯔꯗ ꯀꯃꯥꯏꯅ ꯇꯧꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯒꯗꯒꯦ ꯀꯃꯥꯏꯅ ꯆꯠꯅꯒꯗꯒꯦ ꯍꯥꯏꯕꯗꯨꯁꯨ ꯃꯗꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯅ ꯑꯗꯒꯤ ꯃꯌꯥꯝ ꯄꯨꯟꯅ ꯃꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕꯁꯤꯡꯁꯤꯅꯅꯦ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠ ꯂꯩꯉꯥꯛ ꯃꯔꯤ ꯂꯩꯅꯕ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯊꯝꯕꯤꯒꯗꯕꯅꯦꯕ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯀꯣꯛ ꯊꯤꯕ ꯑꯗꯨ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯁꯦꯡꯕ ꯑꯩꯈꯣꯏ ꯏꯟꯗꯁꯇ꯭ꯔꯤꯌꯦꯜ ꯄꯤꯄꯜꯗꯨ ꯈꯪꯕ ꯉꯝꯃꯔꯣꯏ ꯑꯩꯈꯣꯏ ꯂꯥꯟꯅ ꯑꯩꯈꯣꯏꯒꯤ ꯑꯟꯔꯤꯀꯣꯒꯅꯥꯏꯖ ꯚꯤꯂꯦꯖ ꯃꯌꯥꯝ ꯍꯦꯟꯒꯠꯂꯛꯏꯕ ꯃꯌꯥꯝ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟ ꯌꯥꯝ ꯆꯪꯁꯤꯜꯂꯤꯁꯤꯡꯁꯦ ꯃꯁꯤ ꯇꯁꯦꯡꯅ ꯃꯁꯤ ꯏꯟꯗꯤꯌꯥ ꯁꯤꯇꯤꯖꯟ ꯍꯦꯟꯅ ꯂꯧꯈꯤꯗꯅ ꯇꯧꯔꯀꯥꯟꯗ ꯏꯔꯛꯇꯨꯔꯣꯟꯗ ꯍꯥꯞꯄꯛꯑꯅꯤ ꯑꯩꯈꯣꯏ ꯚꯣꯠ ꯊꯥꯗꯔꯛꯈ꯭ꯔꯅꯤ ꯚꯣꯠ ꯍꯥꯏꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯅꯝꯕꯔꯅꯤ ꯅꯝꯕꯔ ꯑꯍꯦꯟꯕꯅꯤꯀꯣ ꯀꯥꯗꯣꯔꯤꯅꯦꯀꯣ ꯑꯗꯣ ꯚꯣꯠꯀꯤ ꯃꯇꯝꯗꯗꯤ ꯚꯣꯠ ꯂꯦꯞꯄꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯤꯕ ꯀꯦꯟꯗꯤꯗꯦꯠꯇꯣ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯃꯥꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯚꯣꯠ ꯀꯥꯒꯗꯒꯦ ꯃꯁꯟ ꯄꯋꯥꯔ ꯃꯅꯤ ꯄꯋꯥꯔ ꯀꯜꯆꯔꯗ ꯇꯣꯡꯉꯒ ꯍꯣꯠꯅꯩ ꯍꯥꯏꯔꯤꯅꯦꯕ ꯑꯗꯨꯗꯤ ꯌꯦꯡꯉꯨ ꯆꯤꯡꯒꯤ ꯂꯝꯗ ꯚꯣꯠ ꯊꯥꯗꯒꯦ ꯆꯪꯕ ꯃꯇꯝꯗ ꯑꯁꯦꯡꯕ ꯚꯣꯇꯔ ꯂꯤꯁꯇ ꯆꯠꯂꯦ ꯃꯌꯥꯝ ꯊꯥꯗꯕ ꯉꯝꯗ꯭ꯔꯀꯥꯟꯗ ꯅꯣꯡꯃꯩꯅ ꯇꯧꯔꯒ ꯆꯪꯉꯒ ꯑꯃꯅ ꯑꯃꯒ ꯗꯥꯛ 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 ꯅꯝꯃ ꯀꯥꯟꯗ ꯊꯥꯗꯕ ꯂꯣꯏꯍꯟꯈ꯭ꯔꯤꯅꯤ ꯑꯗꯨ ꯂꯣꯏꯔꯒ ꯑꯃꯨꯛ ꯃꯣꯏꯅ ꯄꯦꯔꯧꯗꯧꯕꯗꯣ ꯇꯧꯔꯒꯅ ꯂꯝꯕꯤꯗ ꯇꯧꯔꯒ ꯕꯨꯠ ꯀꯦꯞꯆꯔ ꯇꯧꯗꯅ ꯀꯧꯈꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯆꯍꯤ 94 ꯑꯩꯈꯣꯏꯅ ꯄꯥꯎꯆꯦꯒꯤ ꯂꯝꯗ ꯇꯥꯔꯒ ꯑꯩꯈꯣꯏ ꯔꯤꯄꯣꯔꯠ ꯇꯧꯕ ꯂꯥꯛꯑꯕꯅꯦꯕ ꯁꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯚꯥꯔꯠꯀꯤ ꯏꯁꯥꯒꯤ ꯈꯪꯉꯕꯅꯤ ꯂꯣꯏ ꯈꯪꯅ ꯂꯩꯔꯕꯅꯦꯕ ꯑꯗꯨꯅ ꯚꯥꯔꯠ ꯂꯩꯉꯥꯛꯅꯁꯨ ꯃꯅꯤꯄꯨꯔꯒꯨꯝꯕ ꯂꯩꯉꯥꯛ ꯕꯤꯍꯥꯔ ꯌꯦꯡꯉꯤ ꯃꯤꯠꯌꯦꯡꯗꯣ ꯕꯤꯍꯥꯔꯁꯨ ꯃꯅꯤꯄꯨꯔ ꯑꯗꯨ ꯃꯤꯠꯌꯦꯡꯗꯣ ꯃꯅꯤꯄꯨꯔ ꯌꯦꯡꯒꯗꯕꯅꯤ ꯕꯣꯔꯗꯔ ꯁ꯭ꯇꯦꯠꯅꯤ ꯄꯣꯔꯁ ꯑꯣꯏꯔꯕ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯈꯥꯗꯕꯅꯤ ꯆꯪꯉꯤꯕ ꯃꯤ ꯆꯪꯈ꯭ꯔ ꯁꯥ ꯁꯟ ꯃꯌꯥꯝ ꯆꯪꯈ꯭ꯔꯕꯅꯤ ꯁꯥ ꯁꯟ ꯍꯥꯏꯔꯒ ꯁꯝꯕꯟ ꯈꯥꯗꯕ ꯍꯤꯡꯒꯣꯜꯗ ꯁꯥ ꯁꯟ ꯆꯪꯉꯒ ꯃꯅꯥ ꯃꯁꯤꯡ ꯂꯩꯈꯥꯏꯗꯅ ꯃꯊꯤ ꯃꯌꯨꯡ ꯐꯥꯖꯤꯟꯗꯅ ꯂꯩꯈ꯭ꯔꯕ ꯑꯃꯅꯦꯕꯀꯣ ꯑꯗꯨꯅ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯑꯩꯈꯣꯏ ꯆꯪꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯂꯝꯗꯝꯁꯤꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯤꯌꯥꯝ ꯑꯩꯈꯣꯏꯒꯤꯅꯁꯨ ꯑꯩꯈꯣꯏꯒꯤ ꯂꯧꯈꯠꯂꯤꯕ ꯊꯕꯛꯁꯦ ꯋꯦꯜꯀꯝ ꯇꯧꯕ ꯁꯄꯣꯔꯠ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯃꯥꯌꯣꯛꯇ ꯋꯥ ꯉꯥꯡꯕ ꯃꯤꯁꯤꯡꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯑꯩꯈꯣꯏ ꯚꯥꯔꯠ ꯃꯆꯥ ꯅꯠꯇ꯭ꯔꯕ꯭ꯔꯥ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯅꯠꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯑꯃ ꯃꯁꯥ ꯃꯇꯣꯝꯗ ꯆꯣꯡꯊꯣꯛꯆꯔꯛꯏ ꯍꯥꯏꯕꯁꯤꯃ ꯑꯩ ꯊꯝꯖꯒꯦ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯅ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯥꯡꯂꯨꯞ ꯃꯌꯥꯝ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯗ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥꯅ ꯃꯩꯇꯩꯅ ꯃꯩꯇꯩ ꯄꯥꯡꯒꯜꯅ ꯄꯟꯕꯤꯈꯤꯕꯀꯣ ꯑꯇꯩ ꯃꯌꯥꯝ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤꯅ ꯂꯣꯏꯅꯃꯛ ꯍꯔꯥꯎ ꯍꯔꯥꯎ ꯇꯔꯥꯝꯗꯔꯥ ꯒꯣꯛꯏꯗꯅ ꯁꯤ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯃꯔꯛꯇꯁꯨ ꯀꯨꯀꯤ ꯂꯣꯏꯅꯃꯛ ꯂꯥꯜꯂꯤ ꯍꯥꯏꯕ ꯅꯠꯇꯦ ꯑꯁꯦꯡꯕ ꯏꯟꯗꯤꯖꯤꯅꯁ ꯑꯣꯏꯕ ꯌꯥꯎꯔꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯌꯥꯎꯔꯤ ꯑꯗꯨꯕꯨ ꯆꯪꯁꯤꯜꯂꯤꯕ ꯀꯥꯡꯕꯨꯗꯨꯅ ꯑꯩꯈꯣꯏ ꯑꯗꯨꯅ ꯑꯗꯨꯝ ꯈꯟꯗꯣꯛꯁꯤ ꯍꯥꯏꯕꯅꯦꯕ ꯑꯗꯨꯅ ꯃꯣꯏꯅ ꯄꯪ ꯆꯣꯡꯗꯅ ꯑꯩꯈꯣꯏ ꯃꯣꯏꯗ ꯍꯥꯏꯔꯦ ꯇꯧꯔꯦ ꯍꯥꯏꯔꯒ ꯑꯗꯨꯒꯤ ꯑꯣꯕꯖꯦꯛꯁꯟ ꯇꯧꯔꯛꯄꯗꯨꯗꯤ ꯌꯥꯝ ꯂꯥꯜꯂꯦꯕ ꯑꯗ ꯍꯥꯏꯔꯤꯕ ꯃꯁꯥꯃꯛꯇꯣ ꯃꯗꯨ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯅ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯑꯃ ꯆꯪꯉꯦꯕ ꯑꯗꯨꯅ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯁꯨ ꯑꯩꯈꯣꯏ ꯁꯤआꯏꯗ ꯈꯪꯍꯟꯕ ꯂꯩꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯇꯣꯔꯦꯜꯅ ꯑꯩꯈꯣꯏꯒꯤ ID ꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏ ꯔꯥꯁꯟ ꯀꯥꯔꯗ ꯑꯗꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯒ ꯑꯗꯒꯤ ꯑꯩꯈꯣꯏ ꯀꯩꯅꯣꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯙꯥꯔ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯀꯝꯄꯤꯌꯔ ꯇꯧꯐꯝ ꯊꯣꯛꯄ ꯑꯃ ꯆꯪꯉꯤ ꯍꯥꯏꯕꯁꯨꯅ ꯂꯩꯈ꯭ꯔꯦꯕ ꯑꯩ ꯍꯥꯏꯖꯔꯤꯗꯤ ꯉꯁꯥꯏ ꯏꯂꯦꯛꯇꯣꯔꯦꯜ ꯑꯩꯈꯣꯏꯒꯤ ꯚꯣꯇꯔ ID ꯀꯥꯔꯗꯀ ꯑꯙꯥꯔ ꯀꯥꯔꯗꯀ ꯗꯦꯠ ꯑꯣꯐ ꯑꯩꯈꯣꯏꯒꯤ ꯕꯥꯔꯠ ꯃꯥꯟꯅꯔꯝꯗꯕ ꯃꯃꯥ ꯃꯄꯥ ꯃꯄꯨꯡ ꯂꯩꯐꯝ ꯈꯦꯠꯅꯔꯝꯕ ꯌꯥꯎꯔꯤꯑꯕ ꯑꯁꯤ ꯀꯃꯥꯏꯅ ꯇꯧꯅ ꯏꯁꯨ ꯇꯧꯈꯤꯕꯅꯣ ꯍꯥꯏꯗꯤ ꯁꯨꯝꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏ ꯃꯁꯤ ꯀꯅꯥꯅ ꯏꯁꯨ ꯇꯧꯕꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣꯅ ꯆꯨꯝꯊꯣꯛꯄꯤꯕ ꯑꯃꯗꯤ ꯂꯩꯌꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯇꯧꯔꯤꯕ ꯍꯧꯖꯤꯛ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯁꯄꯦꯁꯤꯌꯦꯜ ꯏꯟꯁꯦꯟꯇꯤꯚ ꯔꯤꯚꯤꯖꯟꯁꯦ ꯃꯁꯤꯗꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠꯀꯤ ꯑꯩꯈꯣꯏ ꯁꯤꯇꯤꯖꯟ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯑꯃ ꯆꯪꯁꯤꯟꯗꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯏꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗꯗꯤ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯁꯨ ꯚꯣꯠ ꯊꯥꯗꯗꯅ ꯑꯩꯈꯣꯏꯒꯤ ꯁꯤꯇꯤꯖꯟꯅ ꯌꯥꯎꯗꯣꯔꯤꯕꯅꯤ ꯑꯗꯨꯒꯨꯝꯕꯁꯤꯡꯗꯨ ꯁꯨꯝ ꯌꯥꯎꯕ ꯍꯤꯡꯉ ꯇꯥꯔꯒꯗꯤ ꯃꯩꯔꯩꯕꯥꯛ ꯅꯨꯡꯁꯤꯗꯕ ꯃꯩꯔꯩꯕꯥꯛ ꯊꯨꯒꯥꯏꯅꯕ ꯍꯦꯜꯂꯛꯇꯣꯔꯤꯕꯅꯤ ꯑꯗꯨꯅ ꯃꯁꯤ ꯐꯖꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯏꯁꯄꯦꯁꯤꯌꯦꯜ ꯑꯣꯐꯤꯁꯇ ꯔꯤꯚꯤꯖꯟꯁꯤ ꯃꯊꯧ ꯇꯥꯏꯌꯦ ꯃꯁꯤ ꯌꯥꯝ ꯆꯨꯝꯃꯦ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗꯤ ꯃꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯩ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛꯂꯣꯏꯁꯤꯡ ꯑꯗꯩ ꯃꯩꯇꯩꯅ ꯃꯁꯤ ꯌꯥꯝ ꯐꯖꯅ ꯃꯁꯤ ꯑꯩꯈꯣꯏ ꯇꯔꯥꯝ ꯑꯣꯛꯒꯅ ꯌꯥꯝꯅ ꯀꯃꯥꯏꯅ ꯇꯧꯗꯅ ꯃꯁꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯒ ꯀꯃꯥꯏꯅ ꯇꯧꯔꯒ ꯊꯕꯛꯁꯤ ꯃꯥꯏ ꯄꯥꯟꯒꯗꯒꯦ ꯍꯥꯏꯕꯔꯣꯝꯗ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯑꯃ ꯑꯩꯈꯣꯏꯒꯤ ꯆꯪꯉꯦꯕ ꯑꯗꯨ ꯅꯠꯇꯅ ꯅꯝꯐꯨ ꯍꯥꯐꯨꯗ ꯁꯨꯝ ꯇꯧꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯈꯥ ꯇꯥꯔꯛꯀꯅꯤ ꯃꯅꯤꯄꯨꯔ ꯑꯩꯈꯣꯏꯒꯤ ꯃꯤꯇꯣꯞꯅ ꯑꯗꯒꯤ ꯑꯇꯣꯞꯄꯒꯤ ꯄꯨꯝꯅꯃꯛ ꯏꯃꯤꯒ꯭ꯔꯦꯟ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯡ ꯀꯣꯏꯈꯤꯗꯅ ꯂꯣꯏꯈꯤꯗꯅ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯁꯦꯐꯤꯌꯔ ꯃꯦꯁꯟ ꯄꯤꯔꯣ ꯑꯗꯨ ꯇꯧꯔꯒꯦ ꯍꯥꯏꯕꯒꯤ ꯋꯥꯁꯦ ꯁꯤ ꯉꯥꯛꯇꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯇꯥꯕ ꯈꯪꯉꯣꯏꯕ ꯑꯗ ꯃꯅꯤꯄꯨꯔ ꯇꯪꯗꯨꯅ ꯂꯩꯇꯥꯕ ꯂꯩꯍꯟꯁꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤꯡ ꯑꯁꯦ ꯃꯁꯤ ꯐꯖꯅ ꯃꯔꯤꯛ ꯆꯨꯝꯅ ꯑꯩꯈꯣꯏꯒꯤ ꯃꯁꯤꯡ ꯇꯁꯦꯡꯅ ꯈꯪꯗꯣꯛꯄ ꯍꯥꯏꯕꯁꯦ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯅꯤ ꯍꯥꯏꯔꯤꯕ ꯊꯕꯛ ꯄꯥꯏꯈꯠꯂꯤꯕ ꯃꯔꯨꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯒꯗꯕꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯕ ꯃꯔꯤ ꯂꯩꯅꯕ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯁꯤꯅꯁꯨ ꯃꯁꯤ ꯇꯁꯦꯡꯅ ꯑꯣꯟꯁꯤꯜꯂꯀꯥꯟꯗ ꯀꯩꯝꯇ ꯃꯁꯤꯗ ꯁꯣꯏꯕ ꯌꯥꯗꯦ ꯍꯥꯏꯅ ꯈꯜꯂꯒ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯇꯧꯕ ꯑꯃ ꯆꯪꯉꯦꯕ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯍꯥꯃꯨꯕꯗ ꯂꯩꯒꯅꯤ ꯃꯅꯤꯄꯨꯔ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗꯒꯤ ꯍꯦꯟꯅ ꯑꯋꯥꯕ ꯑꯣꯏꯒꯅꯤ ꯃꯅꯤꯄꯨर ꯊꯨꯒꯥꯏꯅꯕ ꯃꯤ ꯃꯁꯤꯡ ꯇꯣꯉꯥꯟ ꯀꯥꯡꯂꯨꯞ ꯀꯌꯥ ꯊꯣꯛꯂꯛꯇꯅ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯂꯝꯗ ꯀꯣꯔ ꯈꯥꯖꯤꯜꯗꯕ ꯑꯩꯈꯣꯏꯒꯤ ꯆꯦꯛꯄꯜ ꯃꯅꯨꯡꯗ ꯊꯝꯃꯤꯕ ꯑꯣꯄꯟ ꯖꯦꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯊꯝꯕ ꯆꯞ ꯃꯥꯟꯅꯔꯤꯁꯦ
시바이 아코에 좀 레기니 아주 저거 베게라 까까빵가 뭐이 나 와게 사 삼사이다 물락적이 오자 마이 보너스 하비크레 거기 일렉션 떨어고 마tamda 거기 니엄 라나 거기 voter list 란 마시나수 저바 factor 아마각수 오이드니 hauzik 거기 미시 steps 인 local base 거기 asengba citizen kak nataba atopa illegal oiba immigrant singsida 거기 voter list 합살람바 마시나 마람 오라칸다 거기 election so chauna kogi hoki ba 2019 election so kogi voter masi amna hekalak kogi pose crisis lei su lei krapne duga manipur so jo jo adum fofong sana thoga lei ba crisis da so koi illegal immigration ni habi ki portion lei rabani maroina chorchanpur kangpo pi da kogi unrecognized ba masing je khang hen hengalak ba kogi village adi population je khang hen hengalak kogi pose mak lei rabani lakchani ngi ba de hojik election commission of india na local bisa koi bihar gi di ahar ba face ki ona de mako gi electoral rules je draft amadi form bi haukrabani phone khre august ki date 1 sida phone khrabani ado akoi local level steps akoi manipur da su torakadori mnimsi afaba khongtang ne local lobi browser kamai thamini jam bhaje ngasi gi topic ji yamna ne nga umne da koi gi pendine se ne su padan thambi gare kanoni akoi gi bhar se ko democracy se bakwa chubule ba labak amri ko adu karu election hai ji festival of democracy hai ribani festival akoi election pangthok pa sida akoi labak tu da lai riban bi sing akoi asing mama gi nagarik akoi citizen akoi gi indigenous people ui gi dabne akoi na kai gu makoi gi sak thongom dai matam da akoi gi sing du khaptok tana phomani yauribra adigi si adu wai yauribra ko lebra jing ni da wi chatni ko adu na ko na magi election si pangthok matam di election da ko gi voting right oi dor ba ju indian citizen lam ora gi ma sa gi thai trai pan sura ga di ma electoral ro da chan ba yare ada electoral ro chan gi ba ma gi ko gi he and the heart dupan dupi mayam purmuk do ma do ko gi asing ba indian citizen oi bra oi da bra ha bi chi ha na ko yin thok ba chi yam matou tai ya adu ma si asing ba khawdo ngi damak ta ko gi ECI na ako special ko gi initiative division lamba hadak packet ko si di mun packet le yidi ECI na packet le yidi ko gi india gi original citizen da ko voting right phang up chai trama suri mak sida tai tai foreigner sing ta yaw ko pa mayam yaw re ha ba gi ihun shamin mayam do phang ba gi ako special ko initiative division je packet da ba gi tharong da ko din da tra de adu ro gi ha na gi oina do to yar mi 한들 이부터 또 왜요? 어쩌나 수마이나 바로 랭강 아파봐 공탁 거 백혈 거 봤다 이제는 백혈 맞답니다. 남담두기 바르두기 거기 시리즌 나게 오전에 만나 웰컴 또 그다보니 아두도 웰컴 또 아두디 그냥 아두 와생바 인디아 시리즌 거기 아두나 때랑 자기 하이비기 뭐 전부 보이나가 뭐 하이비기도 아두나 거기 거기 그네기 거기 베자민 마티 보이나가 하이르도 뭐두데 그러지 마사시에 거기 호람라 나꼭 나비 빼야 하이범 레자리고 아두기 뭐 말래 아두데 거기 시 거기 indigenous people adam obi amoragi wanga bugi adamana nga biodog tashen harabadi sahi time pan sure suro oraga rabadudi bharat ki sire jal oraga di match bot hadabi are air to runa chanjari elector runa chanma matam dagi di margi elector ya go ina isha na ko ge ko voter id card b ko ane ko sire jal ha bida aadhar card b adubu voter id card to ga aadhar card to ga date of birth manadaba adu amang manadaba kayang bu yaw bu leiri bo aduna basida kedawi haibra bachi yam akogi mikok thiba matam si to matam si matam desida kogi yam siengna kogi thihu ba ma sange ai haibachi tomjange ba atu dagini hadak bihar gi orebada bihar da yo bihar da election pangthok to re ra tong matam bida kogi bhar siri yo samgiran bhar ki result pale bang ni bar chale ngo theater system na akogi panchayat ki kogi lewa ko do ke government lady aju gi leire are ge kogi kano le assembly election laire adagi parliament laire ahum ji akon democracy gi si chita system na haidari ne ahum ji khali ba me ambi to da ko gi lenga shasan to duri ne adu adum ba me gi mi to khan budu da asim ba khan ji hara gadi asim ga voter indian citizen uri ba asim ba dejen people ju na khan ga to ne si wo ga ne ba adu gi dang ta ko na election le si to ne ba ta ko gi special initiative revision ga ta ri je ba si gi ko ta ga ba ji lokol ko ne ba adu ko gi ba si gi citizen 오히려 그 이제 세전 오히려 신경이 맞지 하라고 나오던데 아도 모니포르기 콘택트 좀 따라가디 머니포르이 차이나 어쩜 모니 반비기도 돼 에이 거기 라네서 반비기도 니 인도마마 보르다 그 킬로미터 리싱 어흥가 잡발지 카드 참은데 카드들 레이 भारत में समय आनी लोदर की फाइनेंस सबरे अखोगी रिपोर्ट अखोगी सफेद तो होतना असे मगम खैदु खंगा कांदा अखोगी बोर्डर फेंसिंग खादर कोतना
ꯑꯩꯈꯣꯏ ꯊꯕꯛꯀꯤ ꯇꯧꯕꯁꯦ ꯂꯩꯇ꯭ꯔꯤꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯌꯥꯝ ꯃꯔꯛ ꯊꯣꯛꯏꯕ ꯃꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔ ꯃꯣꯏꯒꯤ ꯂꯧꯔꯤ ꯋꯥꯔꯁꯤꯗꯒꯤ ꯂꯩꯇꯗꯅ ꯆꯍꯤ ꯀꯌꯥ ꯃꯃꯥꯡꯗꯒꯤ ꯑꯩꯈꯣꯏ ꯑꯁꯣꯝꯗꯒꯤ ꯃꯌꯥꯝ ꯑꯃ ꯏꯂꯤꯒꯦꯜ ꯏꯟꯚꯦꯒꯦꯜ ꯃꯌꯥꯝ ꯑꯃ ꯃꯅꯤꯄꯨꯔꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯆꯪꯁꯤꯟꯈ꯭ꯔꯀꯥꯟꯗ ꯑꯅꯧꯕ ꯈꯨꯜ ꯀꯌꯥꯁꯤ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯀꯌꯥꯗ ꯇꯧꯔꯒ ꯑꯟꯔꯤꯀꯣꯒꯅꯥꯏꯖ ꯚꯤꯂꯦꯖ ꯀꯌꯥ ꯑꯃ ꯇꯧꯋꯦ ꯍꯥꯏꯕꯁꯤ MMTU ꯀꯥꯏꯅ ꯂꯣꯏ ꯑꯇꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯣꯏ ꯄꯨꯊꯣꯛꯇꯅ ꯂꯥꯏꯔꯤꯛ ꯐꯣꯡꯉꯀꯥꯟꯗ ꯒꯚꯔꯟꯃꯦꯟꯒꯤ ꯗꯣꯃꯦꯟꯗ ꯂꯣꯏ ꯄꯤꯔꯕꯅꯦꯕ ꯀꯩꯅꯣꯅ ꯃꯔꯤ ꯂꯩꯅꯕ ꯔꯤꯂꯤꯚꯦꯟ ꯗꯣꯀꯨꯃꯦꯟ ꯀꯩꯀꯩ ꯂꯣꯏ ꯌꯥꯎꯔꯒ ꯂꯩꯔꯕꯅꯦꯕ ꯑꯁꯤ ꯆꯥꯟꯗꯦꯜꯗ ꯍꯦꯟꯒꯠꯂꯛꯏꯕ ꯀꯣ ꯑꯗꯒꯤ ꯆꯨꯔꯥꯄꯨꯔꯗ ꯍꯦꯟꯒꯠꯂꯛꯏꯕ ꯑꯗꯒꯤ ꯇꯥꯃꯦꯡꯂꯣꯡꯗ ꯍꯦꯟꯒꯠꯂꯛꯏꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯀꯨꯀꯤ ꯏꯟꯍꯦꯕꯤꯇꯦꯠ ꯑꯦꯔꯤꯌꯥꯅꯤꯅ ꯀꯨꯜꯂꯤ ꯈꯨꯗꯨꯝ ꯇꯤꯜꯂꯒ ꯇꯥꯛꯄ ꯅꯠꯇꯦꯀꯣ ꯍꯣꯏ ꯑꯩꯈꯣꯏ ꯌꯦꯛꯅꯕ ꯅꯠꯇꯦ ꯑꯃ ꯅꯠꯇꯦꯀꯣ ꯑꯁꯤ ꯁꯤ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯅ ꯑꯟꯔꯤꯀꯣꯒꯅꯥꯏꯖ ꯚꯤꯂꯦꯖ ꯃꯌꯥꯝ ꯍꯦꯟꯒꯠꯂꯛꯑꯦ ꯁꯤ ꯇꯧꯔꯦ ꯍꯥꯏꯈ꯭ꯔꯕꯅꯦꯕ ꯁꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯃꯁꯤ ꯑꯩꯈꯣꯏ ꯐꯖꯅ ꯍꯥꯟꯅ ꯃꯁꯤ ꯈꯟꯗꯣꯛꯇꯅ ꯍꯥꯏꯗꯤ ꯁꯤ ꯃꯇꯥꯡꯁꯤꯗ ꯂꯥꯛꯏꯗꯤ ꯍꯧꯖꯤꯛ ꯏꯌꯥꯝꯕꯗ ꯃꯅꯤꯄꯨꯔꯁꯤꯗ ꯍꯥꯟꯅ ꯇꯧ ꯇꯥꯔꯒꯗꯤ NRC ꯆꯠꯍꯟꯁꯤ ꯍꯥꯏꯅꯦꯕ ꯍꯥ NRC ꯍꯥꯟꯅ ꯆꯠꯍꯟꯁꯤ ꯕꯦꯁ ꯏꯌꯥꯔ 1951ꯗ ꯑꯣꯏꯁꯤ ꯍꯥꯏꯅꯦꯕ NRC ꯐꯖꯅ ꯍꯥꯟꯅ ꯆꯠꯂꯕ ꯃꯇꯝ ꯑꯗꯨꯗꯒ ꯑꯣꯏꯔꯒꯗꯤ ꯃꯥꯒꯤ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯟ ꯁꯤꯇꯤꯖꯟ ꯍꯥꯏꯕꯗꯨ ꯃꯥꯅ ꯑꯗꯨ ꯈꯪꯉꯅꯤ ꯑꯗꯨ ꯃꯇꯨꯡꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯀꯣꯛ ꯊꯤꯕ ꯁꯤꯒꯤ ꯗꯦꯂꯤꯕꯔꯦꯁꯟ ꯇꯧꯕ ꯂꯥꯛꯇꯥꯔꯒꯗꯤ ꯑꯁꯦꯡꯕ ꯁꯤꯇꯤꯖꯟ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯈꯪꯕ ꯉꯝꯒꯅꯦꯕ ꯑꯩꯈꯣꯏꯅ ꯑꯗꯨ ꯅꯠꯇꯅ ꯍꯧꯖꯤꯛꯇꯤ ꯃꯤꯀꯣꯛ ꯊꯤꯁꯤ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯆꯤꯡꯒꯤ ꯂꯝꯕꯤꯗ ꯍꯧꯖꯤꯛ ꯂꯣꯟ ꯑꯣꯔꯗꯔ ꯄꯤꯕꯗ ꯆꯪꯈꯤꯕ ꯃꯇꯝ ꯑꯃꯗ ꯑꯗꯨ ꯆꯪꯉꯛꯄ ꯌꯥꯗꯦ ꯍꯥꯏꯔꯒ BLOꯁꯤꯡ ꯑꯇꯩ ꯃꯔꯤ ꯂꯩꯅꯕ ꯃꯌꯥꯝ ꯆꯪꯕ ꯃꯇꯝꯗ ꯚꯤꯂꯦꯖ ꯆꯤꯞ ꯑꯝꯇ ꯂꯣꯏ ꯊꯤꯍꯟꯗꯣꯏꯅꯤ ꯚꯤꯂꯦꯖ ꯆꯤꯞꯇꯨꯁꯨ ꯒꯟ ꯒꯖꯔꯗ ꯒꯟ ꯅꯣꯡꯃꯩ ꯅꯝꯃꯀꯥꯟꯗ ꯅꯪ ꯍꯜꯂꯣ ꯍꯥꯏꯌꯣꯅ ꯁꯤ ꯃꯤꯀꯣꯛ ꯊꯤꯕ ꯍꯥꯏꯁꯤ ꯌꯨꯝꯗꯨ ꯂꯥꯛꯑꯀꯥꯟꯗ ꯌꯨꯝꯗꯨ ꯂꯝꯕꯤ ꯀꯌꯥ ꯂꯩꯔꯤ ꯊꯕꯛ ꯀꯌꯥ ꯇꯧꯔꯤ ꯀꯔꯤ ꯂꯥꯏꯅꯤꯡ ꯆꯠꯂꯤ ꯒꯥꯔꯤ ꯀꯌꯥ ꯂꯩ ꯀꯔꯤ ꯑꯗꯨ ꯀꯔꯤ ꯂꯦꯇꯤꯟ ꯑꯐꯕ ꯂꯩꯕ꯭ꯔꯥ ꯒꯥꯔꯤ ꯌꯥꯝ ꯁꯥꯊꯤꯅ ꯀꯨꯞꯅ ꯑꯩꯈꯣꯏꯒꯤ ꯂꯧꯗꯣꯔꯤꯅꯦꯕ ꯑꯗꯨꯝꯕꯗꯣ ꯑꯩꯈꯣꯏ ꯆꯤꯡꯒꯤ ꯂꯝꯁꯤꯗ ꯐꯖꯅ ꯆꯠꯂꯒ ꯃꯤꯀꯣꯛ ꯊꯤꯕꯒꯤ ꯍꯦꯛ ꯑꯗꯨꯒꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗꯨꯅꯅꯦ ꯑꯗꯨ ꯂꯧꯕ ꯃꯇꯝꯗꯅꯦ ꯈꯨꯟꯒꯤ ꯚꯤꯂꯦꯖ ꯆꯤꯞ ꯑꯃꯗ ꯅꯤꯡꯊꯧ ꯑꯃꯗꯅꯦ ꯄꯨꯂꯞ ꯃꯥꯅ ꯍꯥꯏꯍꯟꯕꯒꯤ ꯁꯛꯇꯤ ꯑꯃꯗ ꯑꯗꯨ ꯂꯩꯌꯦꯕ ꯀꯩꯅꯣ ꯒꯜꯀꯆꯔꯅ ꯅꯪ ꯍꯥꯏꯒꯗꯕꯅꯦꯅ ꯁꯤ ꯂꯩꯔꯤꯑꯕ ꯑꯗꯣ ꯀꯩꯗꯧ ꯇꯥꯏꯅ ꯍꯥꯏꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯍꯥꯏꯗꯣꯏ ꯑꯩꯅ ꯍꯥꯏꯖꯕ ꯇꯥꯔꯒꯗꯤ ꯀꯩꯅꯣ ꯍꯥꯏꯕ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯚꯥꯔꯠꯀꯤ ꯁꯤꯇꯤꯖꯟ ꯑꯃ ꯑꯣꯏꯅ ꯆꯍꯤ 15ꯗꯒꯤ ꯚꯣꯠ ꯊꯥꯗꯕ ꯌꯥꯔꯦ ꯚꯣꯠ ꯊꯥꯗꯔꯤꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯑꯃꯁꯨꯡ ꯅꯨꯄꯤꯗꯣ ꯑꯗꯨ ꯑꯁꯦꯡꯕ ꯚꯥꯔꯠꯀꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯍꯥꯏꯗꯨ ꯑꯣꯏꯍꯟꯒꯗꯕꯅꯦꯕ ꯑꯗꯨ ꯑꯣꯏꯕꯗꯣ ꯇꯁꯦꯡꯅ ꯑꯗꯨ ꯈꯪꯒꯗꯕꯗ ꯇꯁꯦꯡꯅ ꯑꯗꯨ ꯇꯧꯒꯗꯕꯅꯦꯕ ꯑꯗꯨ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟꯅ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯇꯧꯈꯤ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯁꯦꯡꯕ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯟ ꯁꯤꯇꯤꯖꯟ ꯑꯝꯇ ꯑꯣꯏꯗꯗꯅ ꯑꯩꯈꯣꯏꯒꯤ ꯚꯣꯠ ꯊꯥꯗꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯡꯒꯅꯤ ꯍꯥꯏꯕꯁꯤꯃ ꯑꯩꯈꯣꯏꯒꯤ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯦꯡꯉꯨ ꯕꯤꯍꯥꯔꯗ ꯆꯠꯊꯔꯛꯄ ꯃꯇꯝꯗ ꯕꯤꯍꯥꯔꯗ ꯌꯦꯡꯕꯗ ꯃꯤꯒꯤ ꯑꯁꯣꯝꯗꯒꯤ ꯃꯌꯥꯝ ꯃꯆꯥ ꯌꯥꯎꯔꯝꯕ ꯑꯇꯩ ꯃꯆꯥ ꯌꯥꯎꯔꯝꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯣ ꯈꯪꯉꯕꯅꯦꯕ ꯑꯗꯨ ꯀꯩꯅꯣ ꯍꯥꯏꯕꯗꯤ ꯑꯗꯨꯅ ꯂꯥꯟꯅ ꯆꯪꯁꯤꯜꯂꯛꯑꯦ ꯂꯥꯟꯅ ꯏꯟꯐ꯭ꯂꯛ ꯇꯧꯁꯤꯜꯂꯛꯑꯦ ꯑꯗꯨꯒ ꯚꯣꯠꯇꯨ ꯂꯤꯁꯇ ꯆꯟꯈ꯭ꯔꯦꯅ ꯍꯥꯏꯕꯗꯤ ꯑꯗꯨꯅ ꯈꯨꯗꯝ ꯑꯃꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯁꯄꯦꯁꯦꯜ ꯏꯟꯁꯦꯟꯇꯤꯞ ꯑꯩꯈꯣꯏ ꯔꯤꯚꯤꯖꯟ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅꯁꯨ ꯑꯩꯈꯣꯏꯅ ꯇꯔꯥꯝꯅ ꯑꯣꯛꯀꯅꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯌꯦꯡꯕ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯃꯤꯀꯣꯛ ꯊꯤꯕ ꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯑꯩꯈꯣꯏꯒꯤ NRC ꯍꯥꯟꯅ ꯆꯠꯍꯟꯕ ꯕꯦꯁ ꯏꯌꯥꯔ ꯃꯌꯥꯝ ꯍꯥꯏꯔ ꯄꯥꯏꯕ 1951ꯁꯤ ꯑꯣꯏꯍꯟꯕ fajana siliba NRC tawragana je si tongu tamdane akhoi asengba akhoi initial people to kanu haibdo khangtok bu loiragane maduda akhoi si bikok thidana khotana ari electron ro chanbe yawa khopa mi mayam se fajana chanbe taragidi mari pak mani punuksiba Indian nuksiba ngak to oigani ko lebak se run chun lo chatpa lebak amani aduna run chun lo chap lebak haibase fajana to takadamni asengba bharat tu gi citizen oirba nagir oba taragidi mari bang nusigani Indian akhoi gi bharat samwidan bu ikai khundagani ko aduna tana kani ngore su marpur thugaina ba bharat thugaina ba bharat masana phondar oibo manipur phondar oibo aduna manipur tawridi manipur gi masani hair bharat gi masani leragana manipur thugaina ba manipur tawridi sepe investigation form of indian territory hi tawridi si matakta sengba oi kutamda kuki gi oirera leibireba ko gi honorable MLA honorable hajirba moi tarana bo mamangda Salaganda, Akogi, Sabi, Pigadabani, Hydra, Diman Tawrindra. Adudi, Mugi, Mudra, Ashing what Tongbagi, Tabakama Moda, Wakalunda, Lake and the Tayaba. Okay. I don't know, Ashing by the season over Taragadi. Okay. Ishia, the local point, Jagama local, Mayam, the welcome to Woodamni. Yes. Adu Akumatin Pangadamni, Adu post or Rogara with Vitamin, Mati, when it would I wonder, Biko Tiba, Tawasi, Taragoya, other, Handergani, Hybum took it. Okay. I about the citizen of Amanda, so highway. So I had highway. aduna ina haibdo adudi huramana ko rabi pa haibagi akogi sabmane ba aduna uje pakele ba akogi special akogi incentive akogi division se afaba kudamne
ada apa uba taraga su manipur kamai to apply to gudage kamai chana gadage hybrid su madu ke manipur leiriba koi gi lengak na adagi mayam pun mayagi mut oiba sinchina ne padana koi gi mayam koi lengak bari leiriba manda koi gi thambigidam ne ba adra manipur huji oiba chida koi gi mikok thiba adu to ta gi taraga di aseng ba ko industry people kangbo ngamaro akoi langa koi gi unrecognized village ma hengel aiba mayam illegal immigrant chakili sinje ba ta seng ba ji india citizen ne na low gi da to ga da electoral ro da hapa ni akoi vote hadar khani vote ai di akoi gi number ni number hen mani ko ka du ni ko adra vote ki batam diri vote le pi ba koi gi ori ba candidate to adu batam dra ma kamai to vote ka ga da ge masan power money power gal sarda da tunga da ko nei hai ne ba adu ri yo chingi lam da vote hada ge chang batam da aseng ba voter list chale ma thada bangam dra ga da nungmai na to changa aman na ga dak nam ma kan da thada lu hingi ni adu lu ga mo na pero do to ro ga lambi da to ro but capture to na ka khai na to na de akhoi je ko na sahi ni phu pari manga ko na pau si lam da tar ko report to la ba ne ba si ko ni phim je bar di sai khang ne roi khang na dai ro ne ba aduna bar le ga na su manipur gumba le ga bihar yeng mieng do bihar su manipur adu yeng do manipur yeng ga dam ne border state ni boras or border pring khada bani sang mi sang sasan mam sangra bani sasan herga saman khada hingonda sasan changa mana ma ching ne khai dina pathi mayung phajin da lai ba amane ba ka aduna bar sarkana ahen mieng akoi changani aduga lamjam sigil lai riba akoi miyam akoi gi nasu akoi gi lakuli ba thabak che welcome to support to godabani adu sigi mayokta wangang pa mi sing do adu de akoi gi masi akoi bhar masa natrabra idisi people natrabra habi gi wang ama masa matum da chunguk chalai habi sim ai thamjage okay am fazana bikre yamna iseng na elaborate toroga su thambikre jana khoi gi government or center or state government or local steps in the praja singi fagadaba oi taragadi dum akoi praja singna su fazana welcome to bam su sange duwa siklai base masigi mayok to oppose toropagi poram khakli lai base koi ki organization sing ai ani super ramja jalak chagi oza koi gi July 25 to su koi political party singa koi gi election commission of india gi manipur gi da so koi gi meeting am khaksu to ki hariba meeting to so koi gi congress ki koi gi president so very ba koi ki sa megazan da su saru ya ki mana photo ki base koi gi maite gi su interland displaced Bani, Makoy Badi, Makoy now Zuzik lady, but temporary when a lady bar relief camp key address to the habitat, Makoy give a permanent address to the Jangbaya, the Murakanda, permanent key lady bar address to the Hogi on top Pirakadam Hois the border right. We never have the Tapi, the never give a home because of Fonto Pavtari, Nakalamuram da Kogi, as I Benjamin Martina, internally displaced person in Matang Podoraki, but the Sokogi. Indigenous way na later busing to the voter right agi kakadabunate but illegal way na kogi mapanagi changa kana kogi voter list ta chalam badu khatane koi hojigi local ba SIR gi review sida koi kak pakhor pa tawdori bise adu itaragadi internally displaced person oina layer ga so koi indigenous way people singi di kogi hariba SIR gi review se lak taraga so kogi amasi voter list ai kak pagi kak oidagi pora khakti oidune za kamai thamini swam tangse akanoni awjeke akoige hangbiri do ko awjeke IDP mayam sin akoige koi lesing humpu gi mayam akoige leira pandari bni moi masa masa gi oirba mafom do gi akoige leiba ya da na mayam ke me tharuk tar ko to taruk padi moi lukke changno leirani adabo moi se karam ba akoige just ki akoige lamde ki just ki mino natabno habdri ya lambage mamang thakte so akoige election commission or quick marine and a electoral roll of the Pirina. Electoral roll, the Samasaki, Mayum, my chapter, the monkey, Koki Bate, Levo Regasu, Gramangi of election or piston duty, Lord England, whenever. Not England, whenever. I don't know. Other Gojusi, it did come to labor, I'm singing the do with Rogana, he and hard Hakanano, Kaidela, Copono, I would do good. To put the item of duty. Yeah, what would I have labor? I do the day and I could get Henako quick air with that. I could move that she cried Lacono, Carito Buno, Chito Buno, have put a book chair. Father Honey were electoral roll to Giangani. I didn't know which. Pai boy border adik kasu lerum bayai adagi ko arar kasu lerum bayai ration card sing muj lerum bayai hairiba document mayam seng asi mayam compare to botam su adum akhang ne bo adu gi ai to do ne do no bu lu de ne khaliba masa ko gi gar ani ko 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 gi ko da mayam ko gi generation thambi gi do kwai gi lu gi no ni
ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯂꯤꯒꯦꯟ ꯏꯃꯤꯒꯦꯟ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯅ ꯆꯪꯁꯤꯟꯈ꯭ꯔꯦ ꯏꯟꯐ꯭ꯂꯛ ꯇꯧꯁꯤꯟꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯈꯪꯉꯦ ꯑꯗꯒꯤ ꯏꯁꯤꯌꯥꯏꯅ ꯈꯪꯉꯦ ꯂꯣꯏ ꯈꯪꯉꯦꯕ ꯑꯗꯨ ꯃꯁꯦ ꯀꯃꯥꯏꯅ ꯇꯧꯗꯅ ꯃꯁꯦ ꯑꯩꯈꯣꯏꯒꯤ ꯈꯟꯗꯣꯛꯀꯗꯒꯦ ꯍꯥꯏꯕꯗꯨꯒꯤ ꯑꯗꯨꯗ ꯆꯠꯁꯤꯜꯂꯛꯄꯗꯨꯅꯦꯕ ꯍꯧꯖꯤꯛ ꯑꯁꯦꯡꯕ ꯚꯥꯔꯠꯀꯤ ꯁꯤꯇꯤꯖꯦꯟ ꯑꯃ ꯑꯣꯏꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠ ꯊꯨꯒꯥꯏꯅꯕ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯂꯛꯄ ꯑꯐꯕ ꯊꯕꯛ ꯑꯃꯗ ꯑꯗꯨ ꯌꯥꯔꯣꯏ ꯍꯥꯏꯅ ꯃꯣꯏꯅ ꯀꯩꯁꯨ ꯑꯣꯕꯖꯦꯛꯁꯟ ꯇꯧꯔꯣꯏꯑꯕ ꯍꯔꯥꯎꯅ ꯑꯣꯛꯀꯅꯦꯕ ꯇꯁꯦꯡꯅ ꯍꯥꯏꯕꯤꯈꯤꯗꯨꯅꯤ ꯂꯝꯗꯝꯁꯨ ꯂꯩꯔꯤꯕ ꯏꯗꯤꯁꯟ ꯄꯦꯄꯔꯅ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯥꯡꯂꯨꯞ ꯃꯌꯥꯝ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯗ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥꯅ ꯃꯩꯇꯩ ꯄꯥꯡꯒꯟꯅ ꯄꯟꯕꯤꯈꯤꯕꯀꯣ ꯑꯇꯩ ꯃꯌꯥꯝ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤꯅ ꯂꯣꯏꯅꯃꯛ ꯍꯔꯥꯎ ꯇꯔꯥꯝꯗꯔꯥ ꯑꯣꯛꯏꯗꯅ ꯁꯤ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯃꯔꯛꯇꯁꯨ ꯀꯨꯀꯤ ꯂꯣꯏꯅꯃꯛ ꯂꯥꯜꯂꯤ ꯍꯥꯏꯕ ꯅꯠꯇꯦ ꯑꯁꯦꯡꯕ ꯏꯟꯗꯤꯖꯤꯅꯁ ꯑꯣꯏꯕ ꯌꯥꯎꯔꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯌꯥꯎꯔꯤ ꯑꯗꯨꯕꯨ ꯆꯪꯁꯤꯜꯂꯤꯕ ꯀꯥꯡꯕꯨꯗꯨꯅ ꯑꯩꯈꯣꯏ ꯑꯗꯨꯅ ꯑꯗꯨꯝ ꯈꯟꯗꯣꯛꯁꯤ ꯍꯥꯏꯕꯅꯦꯕ ꯑꯗꯨꯅ ꯃꯣꯏꯅ ꯄꯪ ꯆꯣꯡꯗꯅ ꯑꯩꯈꯣꯏ ꯃꯣꯏꯗ ꯍꯥꯏꯔꯦ ꯇꯧꯔꯦ ꯍꯥꯏꯔꯒ ꯑꯗꯨꯒꯤ ꯑꯣꯕꯖꯦꯛꯁꯟ ꯇꯧꯔꯛꯄꯗꯨꯗꯤ ꯌꯥꯝ ꯂꯥꯜꯂꯦꯕ ꯑꯗ ꯍꯥꯏꯔꯤꯕ ꯃꯁꯥꯃꯛꯇꯣ ꯃꯗꯨ ꯏꯔꯤꯖꯦꯛ ꯄꯤꯄꯜꯅ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯆꯪꯉꯦꯕ ꯑꯗꯨꯅ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯁꯨ ꯑꯩꯈꯣꯏ ꯁꯤआꯏꯗ ꯈꯪꯅꯤꯡꯕ ꯂꯩꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯇ꯭ꯔꯣꯟ ꯑꯩꯈꯣꯏꯒꯤ ID ꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏ ꯔꯥꯁꯟ ꯀꯥꯔꯗ ꯑꯗꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯒ ꯑꯗꯒꯤ ꯑꯩꯈꯣꯏ ꯀꯩꯅꯣꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯙꯥꯔ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯀꯝꯄꯤꯌꯔ ꯇꯧꯐꯝ ꯊꯣꯛꯄ ꯑꯃ ꯆꯪꯉꯤ ꯍꯥꯏꯕꯁꯨꯅ ꯂꯩꯈ꯭ꯔꯦꯕ ꯑꯩ ꯍꯥꯏꯖꯔꯤꯗꯤ ꯉꯁꯥꯏ ꯏꯂꯦꯛꯇ꯭ꯔꯣꯟ ꯑꯩꯈꯣꯏꯒꯤ ꯚꯣꯇꯔ ID ꯀꯥꯔꯗꯀ ꯑꯙꯥꯔ ꯀꯥꯔꯗꯀ ꯗꯦꯠ ꯑꯣꯐ ꯑꯩꯈꯣꯏꯒꯤ ꯕꯥꯔꯠ ꯃꯥꯟꯅꯔꯝꯗꯕ ꯃꯃꯥ ꯃꯄꯥ ꯃꯄꯨꯡ ꯂꯩꯐꯝ ꯈꯦꯠꯅꯔꯝꯕ ꯌꯥꯎꯔꯤꯑꯕ ꯑꯁꯤ ꯀꯃꯥꯏꯅ ꯇꯧꯅ ꯏꯁꯨ ꯇꯧꯈꯤꯕꯅꯣ ꯍꯥꯏꯗꯤ ꯁꯨꯝꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏ ꯃꯁꯤ ꯀꯅꯥꯅ ꯏꯁꯨ ꯇꯧꯕꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯅ ꯆꯨꯝꯊꯣꯛꯄꯒꯤ ꯑꯃꯗꯤ ꯂꯩꯌꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯇꯧꯔꯤꯕ ꯍꯧꯖꯤꯛ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯁꯄꯦꯁꯤꯌꯦꯜ ꯏꯟꯁꯦꯟꯇꯤꯞ ꯔꯤꯚꯤꯖꯟꯁꯦ ꯃꯁꯤꯗꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠꯀꯤ ꯑꯩꯈꯣꯏ ꯁꯤꯇꯤꯖꯦꯟ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯑꯃ ꯆꯪꯁꯤꯟꯗꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯏꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗꯗꯤ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯁꯨ ꯚꯣꯠ ꯊꯥꯗꯗꯅ ꯑꯩꯈꯣꯏꯒꯤ ꯁꯤꯇꯤꯖꯦꯟꯅ ꯌꯥꯎꯗꯣꯔꯤꯕꯅꯤ ꯑꯗꯨꯒꯨꯝꯕꯁꯤꯡꯗꯨ ꯁꯨꯝ ꯌꯥꯎꯕ ꯍꯤꯡꯉ ꯇꯥꯔꯒꯗꯤ ꯃꯩꯔꯩꯕꯥꯛ ꯅꯨꯡꯁꯤꯗꯕ ꯃꯩꯔꯩꯕꯥꯛ ꯊꯨꯒꯥꯏꯅꯕ ꯍꯦꯜꯂꯛꯇꯣꯔꯤꯕꯅꯤ ꯑꯗꯨꯅ ꯃꯁꯤ ꯐꯖꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯏꯁꯄꯦꯁꯤꯌꯦꯜ ꯑꯣꯐꯤꯁꯇꯒꯤ ꯔꯤꯚꯤꯖꯟꯁꯤ ꯃꯊꯧ ꯇꯥꯏꯌꯦ ꯃꯁꯤ ꯌꯥꯝ ꯆꯨꯝꯃꯦ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗꯤ ꯃꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛꯂꯣꯏꯁꯤꯡ ꯑꯗꯩ ꯃꯩꯇꯩ ꯑꯃꯁꯤꯡꯅ ꯃꯁꯤ ꯌꯥꯝ ꯐꯖꯅ ꯃꯁꯤ ꯑꯩꯈꯣꯏ ꯇꯔꯥꯝ ꯑꯣꯛꯒꯅ ꯌꯥꯝꯅ ꯀꯃꯥꯏꯅ ꯇꯧꯗꯅ ꯃꯁꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯒ ꯀꯃꯥꯏꯅ ꯇꯧꯔꯒ ꯊꯕꯛꯁꯤ ꯃꯥꯏ ꯄꯥꯟꯒꯗꯒꯦ ꯍꯥꯏꯕꯔꯣꯝꯗ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯑꯃ ꯑꯩꯈꯣꯏꯒꯤ ꯆꯪꯉꯦꯕ ꯑꯗꯨ ꯅꯠꯇꯅ ꯅꯝꯐꯨ ꯍꯥꯐꯨꯗ ꯁꯨꯝ ꯇꯧꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯈꯥ ꯇꯥꯔꯛꯀꯅꯤ ꯃꯅꯤꯄꯨꯔ ꯑꯩꯈꯣꯏꯒꯤ ꯃꯤꯇꯣꯞꯅ ꯑꯗꯒꯤ ꯑꯇꯣꯞꯄꯒꯤ ꯄꯨꯝꯅꯃꯛ ꯏꯃꯤꯒ꯭ꯔꯦꯟ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯡ ꯀꯣꯏꯈꯤꯗꯅ ꯂꯣꯏꯈꯤꯗꯅ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯁꯦꯐꯤꯌꯔ ꯃꯦꯁꯦꯟ ꯄꯤꯔꯣ ꯑꯗꯨ ꯇꯧꯔꯒꯦ ꯍꯥꯏꯕꯒꯤ ꯋꯥꯁꯦ ꯁꯤ ꯉꯥꯛꯇꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯇꯥꯕ ꯈꯪꯉꯣꯏꯕ ꯑꯗ ꯃꯅꯤꯄꯨꯔ ꯇꯪꯗꯨꯅ ꯂꯩꯇꯥꯕ ꯂꯩꯍꯟꯁꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤꯡ ꯑꯁꯦ ꯃꯁꯤ ꯐꯖꯅ ꯃꯔꯤꯛ ꯆꯨꯝꯅ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯈꯪꯗꯣꯛꯄ ꯍꯥꯏꯕꯁꯦ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯅꯤ ꯍꯥꯏꯔꯤꯕ ꯊꯕꯛ ꯄꯥꯏꯈꯠꯂꯤꯕ ꯃꯔꯨꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯒꯗꯕꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯕ ꯃꯔꯤ ꯂꯩꯅꯕ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯁꯤꯅꯁꯨ ꯃꯁꯤ ꯇꯁꯦꯡꯅ ꯑꯣꯟꯁꯤꯜꯂꯀꯥꯟꯗ ꯍꯦꯛꯇ ꯃꯁꯤꯗ ꯁꯣꯏꯕ ꯌꯥꯗꯦ ꯍꯥꯏꯅ ꯈꯜꯂꯒ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯇꯧꯕ ꯑꯃ ꯆꯪꯉꯦꯕ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯍꯥꯃꯨꯕꯗ ꯂꯩꯒꯅꯤ ꯃꯅꯤꯄꯨꯔ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗꯒꯤ ꯍꯦꯟꯅ ꯑꯋꯥꯕ ꯑꯣꯏꯒꯅꯤ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯃꯤ ꯃꯁꯤꯡ ꯇꯣꯉꯥꯟ ꯀꯥꯡꯂꯨꯞ ꯀꯌꯥ ꯊꯣꯛꯂꯛꯇꯅ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯂꯝꯗ ꯀꯣꯔ ꯈꯥꯖꯤꯜꯗꯕ ꯑꯩꯈꯣꯏꯒꯤ ꯆꯦꯛꯄꯜ ꯃꯅꯨꯡꯗ ꯊꯝꯃꯤꯕ ꯑꯣꯄꯟ ꯖꯦꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯊꯝꯕ ꯆꯞ ꯃꯥꯟꯅꯔꯤꯁꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯩꯒꯅꯤ ꯑꯗꯨꯅꯗꯤ ꯆꯥꯎꯈꯠꯄꯒꯤ ꯀꯥꯈꯠꯄ ꯉꯝꯃꯣꯏ ꯍꯥꯏꯕꯁꯦ ꯑꯩ ꯊꯝꯖꯒꯦ ꯑꯣꯀꯦ ꯌꯥꯝ ꯐꯖꯅ ꯊꯝꯕꯤꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ